Mityang tabiriba khudimagpu ahanbada CineXplain Manipur gi maikaidagi taram noksari. CineXplain Manipur da ngasi su mayam gi mafamda yamna nungaraba movie amasu puduna laksari. Movie asigi maming Sorry, A Wipe from Future. Haibadi future dagi lakpi loinabi haibani. Movie asi 2017 da puthokiba Sorry, A Wipe from Future kauba Indonesian romance web series adudagi movie da amuk puthorakpani. Movie asi handakte kuidana 2025 ki July date 10 da release taukiba romance amasung science fiction da based tauba Indonesian movie amani. Movie asigi ayibana Yendi Lawrence aduga director su masapaina oiri maruoina saktam langlibi singdi. Movie asigi hero Jonathan gi saktam da Indonesian actor Dion Wiyoko aduga movie asigi main protagonist oribi heroine gi saktam da maming Lairabi Indonesian actress Sheila Dara Aisha. Mahak saisakpi amasu oirami. Aduga movie asigi main antagonist ki saktamda waktu haibadi matam haibani. Kana gumbi amana mahaki mapuroibagi damak kadai phawa hotnaba ngambage haibadu utliba phajjarba Indonesian romance movie amani Sorry, A Wipe from Future. Movie asina phangliba rating singdi IMDb da 10 gi manungda 7.7, movie phone da 77 gi page oiri. Movie asi time travel tawbaga mari leinaba movie amani. Maram asina ine explain tarapko matamda mayamna gyan tadaba yarpu sujai. Aduna film asibu hana yengthok piraga aigi explanation asibu amuk loiba phawbadang munna hanjin jengbiyu haiba wafamsu haijari. Haujik mayamda wari asiliba haujaragi. Wari asiliba matamda sokiba amasung chitha hoba yawrabasu mayamna ngakpiyu haiba wafam thamjari. Aduga channel asi handakte kuidana hangdoksabani. Maram asina aigi channel asibu mayamna support tawbiba oina like amasung subscribe tawbiramu haiba wafamsu ningsingjari. Movie asigi ahanbasinda nupi amagi khonjen nai khoida hairi. Numidang wairamgi sakpham asina aduki matik phajaribasi kariginu. Karigumba matamda mahakna ngangleinaba machu oiduna yamna phajai. Adugo karigumba matam amadana amuba machu su oi. Adubu numidang wairamgi matam asina oiningba sakpham oirabasu atiyana di mahak podum loinaduna chatli. Asumna haibaga hojik chawraba jahas ama Arctic ki untana kupsillaba ising mathak asida thauduna laklammi. Jahas asina khonglakpa makhon tabadagi movie asigi hero oriba Jonathan tumlambadagi makeup thoroklammi. Mahak asi professional photographer amani. Maram asina tongan-tonganba mafam kayara sattuna mafam adugi oriba hawa nungsit aying asa kayagi matangda photo kapa haibasi mahaki hainabi. Mahakna untana kopsillaba Prithibigi awang thangmuda lairiba Arctic hariba mahasagar asida tongan-tonganba aying asa honglakpa haibadi climate change ka mari leinaba photo sing kapa laklibani. Mafam asida sanaduna lairamba polar bear ani amabu mahakna photo kapli. Aduga numidang wairamgi sakpham asisu mahakna photo kapsilli. Numidangi matam yaurabada mafam asida Aurora Borealis uthoklammi. Mayamda gyan tanaba wafam amatang haijaramgi. Aurora Borealis asi Prithibigi oina awang amasung khai thangba laibaksingda toina thokpa mahausagi oiba tongan-tonganba mangan amani. Masi matau karamna thoklibano haiba matamda numitagi masing yamlaba stars puraba posak kaya ama Prithibigi tapna pairakpa lepti. Asumna pairakpa matamda Prithibigi oina lairiba magnetic field asiga thengainaduna hairiba charge puraba posak sing asi Prithibigi awang amasung kha thangba laibaksingda laklammi. Makhoina mafam aduda lakpa matamda mafam asida hana lairamlaba tongan-tonganba nungsitsing haibadi oxygen nitrogen singa makhoiga punduna tongan-tonganba machu oraba mangan kaya ama puthorokli. Asigumba mangan adubuni khona Aurora Borealis haribase. Jonathan na Aurora Borealis adu yengduna lairingaida angakpa mawongda mathong maram khangdana ising marik khara taraklami. Masi kadaidagi taraklibano haibasi khangdi. Haujik mahak Arctic tagi halaktuna Croatia hariba laibak aduda yauri. Mahakna sahardagi yama lapna ing siklaba mafam amada naitom oina lairami. Mahaki laifam asi yaurba matamda ngasai mahakna kaplakhiba photo sing adabu sam thokli. Haujik bar amada Jonathan ga nipa amaga pundana wari sanaduna lairami. Mahaki maming asi Carlo kawi. Mahak Jonathan na photo kapagi sintha asida punduna thabak tawminariba Jonathan gi agent amani. Mahakna audition ama yawnabagi damakta dialogue khara haiduna Jonathan da tahanduna practice kanna tawri. Jonathan na Carlo da asai mahakna kaplakhiba photo sing adabu yenghalli. Masigi maramdi ikuidana mahaki exhibition program ama lei. Program asida ngasai mahakna kaplakhiba climate change ki photo sing asi utuna miyamda aying asa honglakpagi matangda khanganba pami. Exhibition program asibu silliba miyoi asi David kawi. Carlo nadi Jonathan na exhibition program asita puthokadoriba photo sing asibu pamlamdi. Masigi maramdi David hariba miyoi asi akaknaba phajaba tongan-tonganba photo singba pamba miyoi amani. Maram asina Jonathan gi photo sing asi David na pamba watkini haidi. Bartender oriba miyoi asina Jonathan da happy birthday haiduna ju glass ani piraklam. Ngasi asi Jonathan gi birthday ni haibasi khanglakpadagi Carlo na Jonathan na hariba wafam adu yari. Masidagi Carlo na David na Jonathan gi photo sing asisu pamba yai hairi. Jonathan hariba miyoi asi matam ayambada ju amasung surup yama thaklammi.
Hauzik nong ngali, pung nipan makai tagadawri. Jonathan tumlambadagi mikap thoroklami. Matam asida mahaki phabung asida kanano karino khangdaba nupi ema phamduna leramli. Jonathan ngakpaga loinana phuklauna hagolaktana nahak kanano hangli. Nupi asina momo nokpaga loinana aigi ming sore kawi. Aihak ase future dagi lakpa nangi nupi ni hairi. Wafam asi tabada Jonathan di hene ngakpa haibadu oirabani. Masidagi mahakna mahaki phone adu puduna mapanda para thoroklami. Aduga Carlo da phone tawduna nangna tawribasi karino. Kadaidagino nangna nupi ama aigi phabungda laihelamlibasi. Aina asigumba phagi asi pamde haibasi nangna su khanglibani. Aduga karigino nangna hanjin tawribasi haiduna sauduna nganglaklami. Tanja asida mahakna ngangliba khudibak nupi asinadi yamna nungaina jengjarami. Carlo su Jonathan hairakliba wafamsing asi tabada yamna ngaklibani. Maramdi mahakna adukumba thabak amatta tawgiba leiti. Mahakti ngarang Jonathan mangonda piranba photosing adubu David na mataw karamna pamhangani haibasigi matangda khanduna dum leiri. Maram asina adukumba phagi tawbagi matam mangonda leite hairi. Jonathan di Carlo na nupi adubu mahaki manakta tharaklibani haiduna khallibani. Aduna mahakna Carlo da hairi. Aigi jumda atopa miyoising lakpa pamdi. Maram asina mahakna tawriba phagi pharangi thabak asi loshilo. Aduga nupi asi chatlangro hairi. Hauzik mahakna ka manungda changlaklaga nupi asida Carlo na mangonda thabak asi tawnaba paisa kya piraki paisa do aina daban oina pirage aduga mafam asidagi chatkhro haiduna yama sauna hairaklami mayamda gyan tanaba wafam amatang haijaramgi Jonathan asi naito munna leiba pama miyoi amani mahaki mayumda atopa miyoising lakpa haibasi mahakna pamdi aduga hauzik mahak exhibition program gi matangdasu thabak yama sillibani maram asina ni nupi asina mahaki ka manungda leramba matamda mahakna yamna sauribasi Jonathan hairakliba wafamsing asi sorena noktuna tari aduga mahak makhada kumthakri Jonathan thabak ama chatnabagidamak istiara kumthage tawbada sorena mahakpu ngaiduna lerami Jonathan paisa bag amasung phone kauduna laklabani aduna sorena Jonathan da nangi paisa bag amasung phone duk purakpa kauguna hairaklammi Sorena Jonathan gi matungda momo noktuna inaduna laklami Jonathan yamna thuna chatlami adu ubada sorena mahakpu tapna chatnaba hairi masigi maramdi sorena Jonathan ase mi amaga thengjinnagadawre haibase khangbagini asumna haibaga Jonathan miyoi amaga thengjinnaduna turami hauzik mahakna parap laktuna nupi amaga unarami mahaki maming asi Elsa kawi mahak Jonathan ga hauzik nungsinarba nupini nupi asiga unabagi hainagiba matam adu thengbadagi mahakna parap laklibani mahakna Elsa da hairi Carlo na mahaki manakta nupi ama tharaktuna mangonda sanaduna leiri masi mahaki karamba phagino khangde hairi Elsa nasu Carlo bu hanadagi janing makhara watlami aduna Carlo nataba atopa Jonathan gi agent ama sindoklo hairi aduga mahakna Jonathan da ngarang numidang mahaki mapaga wari sanari mahaki damak Madrid ta restaurant ama mapana sabirage hairage hairi aduna mafam aduda makhoi ani punna thabak tawinaduna leirurase hairi Jonathan na Elsa na hariba wafam adu pamlamdi mahakna di exhibition gumba program kaya ama tawduna aphawba photographer ama oiduna leiba pamlammi asumna makhoi ani na mare yenaduna leiringaida sori asi amung laklammi mahakna lakpa Elsa bu kauduna mahak asi Jonathan gi nupi ni hairaklammi wahi asi tabada Elsa dingakpana loirabani Jonathan na nupi asi na hariba wafam khudimak thazarunu hairi sorena mahak karigumba khara chaba pame hairi madu tabada Jonathan na atopa teban amada phamlaka charu hairi adubu sorena yaramdi mahakti Jonathan gi manakta chaba pame hairi masidagi Jonathan na sauman khijuna soreda paisa khara piraklami aduga nahakna tawriba phagi pharang khudimak loisilo hairi hauzik phawba sorebu Carlo na tharaklibani haiduna khallibani sorena tapna aidi paisa amatta pamdi karigumba khara chaba pami hairi mahakna hairi Elsa ga nanga kaina dobasu koitrabani Elsa na Madrid ta chatnabagi wafam hairakpadu Jonathan na pamde haibasi sorena su hana loina khangduna leramli maram aduna nangna pamdaba thabakti pamdi haiduna kok haidokho kaisu tawroi hairi sorena Elsa gi mamangda achumba pumba hairakpasida Jonathan su wa haifam khangduna tumin leikhirami adudagi sorena Elsa da hairi hauzik mahakna hagiba wafam khudimak Jonathan na mangonda loina hairakhrabani aduga mahak asi aiga Indonesia da luhonglabani nangonda khaktanate mahakna asigum wafam hairibasi atopa nupi kaya amada su mahak ase singani haiduna adum laklabani hauzik Jonathan na hairakadaba wahai chingsu sorena hana loina haiduroli sorena hairi Jonathan nangonda hauzik mahakpu thazanabagidamak mahaki mamita yenglago hairakani asumna haibaga Jonathan na sorena hagiba wahai singtu chapsana hairaklami masi mahakna oidaba ama hek ngangba matamda yamatona haiba wahai amani haiduna sorena hairi masidagi Elsa na sauman khiduna Jonathan da ising haijilaklami aduga chatkri
Ising hajilakani haibase Soredi hana khangbanina Debangi minu aduna khumjinduna laigiram. Jonathan na Elsa satkibado tanage tawi. Sorena nahak soidana tugodori hairi. Masi hek haibaga Jonathan asi waitress ka thinginaraba matungda turami. Mafam asidagi mahak satkre. Mahak na satkriba asibo Sorena matung inaduna satpus lepti. Sorena mahaki matung adum inarakpadagi Jonathan asi haujikti chienba hauragli. Madubu ubada Sorena kanna nolaktuna mahaksu chienduna Jonathan bu tanari. Jonathan na mayum jarabo matamda Soreda hairi mahaki matunda koin inabagi thawakse lepo natrabadi police kauragani masidagi Soresu mahakpu tanaba leptuna mapana tumin lehori. Jonathan na mapana yenglakpada Sore asi phamduna adum lerami. Hojik nongali mahakna thongnawda yenglakpada Sore asi ngarangi phampham aduda adum phamduna lerami. Mahakna thoroktuna nahakna kari pamagi hangli. Tanja asida Sore asi ngarang kari amta sahawdabana maram oiduna puk khonglaklammi. Masidagi Jonathan na Sore asi puk lamle khangbadagi restaurant amada puraklami. Restaurant asida mahakna beer order tor adubu Sorena mahak beer thakpa yadrabani aduna atopa oina pupira o hairami. Hojik Jonathan na hairi nahakna aingonda sanaribase lepu. Carlo dasu nahakna thabak asi tawdana bahayu hairi. Sorena Carlo na mangonda asigumba thabak amata hairakiba laite hairi. Nangna aise future dagi lakpani haiba khangnabagi damak nangi maramda hangningba wahang hanglago hairi. Masidagi sin asi Jonathan na Carlo gi manakta lakpagi sinda change toroklami. Jonathan na Carlo da hairi Sorena mahaki maramda khangdaba matta leramde mahaki ni haiba maram kudimak sit nana khangduna leramle. Mahak ase future dagi lakpa aigi nupi ne na su hairi. Masidagi sin asi ngasai mabani na unabagi matangda amuk hankatunu ulaklami. Jonathan na hangli mahaki mamagi maming kari kaubage. Sorena maya wariwan kawi hairi. Mahak adu Indonesia da laiba Surabaya kauba mafam amada chaurakpani. Aduga mahaki machin manau 12 sui. Mahak asi 12 gi manungda atombi ani subini haiduna yama sumna Sorena hairaklam. Adudagi Jonathan na mahaki machin manau ahangi maming amu hangli. Handaksu Sorena yama sumna Jonathan gi masegi maming Cindy kawi. Mahak hojik luhongna bagi damak kanna hotnarebani hairaklam. Mahaki mase si luhongraba matungda ngasidagi sahi ahum leiraga Jonathan na Indonesia da lairiba mayumda sodana chatlagani. Matam adudani nanga aiga thingnagaduribase haiduna Sorena hairi. Jonathan di Sorena hariba wafamsing asi tabada ngakpa adum hengalaklabani. Jonathan gi makhada machin manau amata laitrabani. Adubu mahakna Soreda mahaki makha taba machin manau gi matangda amu hangli. Sorena mamon noktuna nangi makhada nachin manau amata laitre hairaklammi. Jonathan na hujikta Soreda hangiba wafamsingdu nattaba mahaki maramda Sorena khangdaba amata leramdre. Masi khangbada mahak yamna ngaklammi. Carlo su wafamsing adu tabada adukki matik ngaklammi. Nupi adu mahaka kari amata mari leinadi chu hairi. Jonathan na mayumda halakpa matamda mahakna khwadagi pamjaba injang ama Sorena thongduna leramli. Hujikti Jonathan na Sore asi future dagi lakpani haibase thajarami. Maram asina kari maram gidamak mahaki manakta laklibano hangli. Sorena mahakna Jonathan bu yama nungaiba punsi maren amada laihanningbadagi laklibani hairi. Adubu Jonathan na mahakti hojik yama nungairi hairi. Masidagi Sorena mahakpu ka amata laknaba hairi. Tasengnamak Sore asi future dagi khanghaudana Jonathan gi manakta karigidamak laklibano matau karamna mahakna matambu hangatuna lakpa ngamlibano tungda Jonathan asi kari khudong thiba thokadoribano haibasi hojik phobagi oinade khoina khangdri. Sorena ka manung asida Jonathan na Ladakh ta kablakhiba photo sing adu mangonda puthoktuna pirami aduga hairi. Hayeng nangna exhibition gi damak David kaunaba matamda masigi Ladakh ta kablakhiba photo sing asi oina piselo Arctic ta kablakhiba photo sing adu pigano hairi. Madu mahakna pama watkani hairami. Ngaklibadi masigi photo sing asi Jonathan na kana amata da haidokhiba leiti. Adubu Sorena di loina khanglammi. Aduga Sorena hairi David na tasengnamak nangna Ladakh ta kablakhiba photo sing asi bu pamgani. Nangna de aina hariba wafam sing asi thajadaba jai. Adubu aina kari oirakani haibasi loina khangduna loirabani. David na nangi photo asi bu pamle harakpa matam aduda nangna ise future dagi lakpani haibasi tasengna khanglagani hairi. Asumna hujik Jonathan Carlo amasung David pundana photo sing adubu yengli. David na ngahak yenglaba matungda asengnamak photo sing asi mahakna pamle yamna phajai hairaklammi. Maram asina makhoina haramba exhibition adu pangthoklasi haidi. Wai sing asi tabada Jonathan jamna haraujarami. Mafam asida Sore su atopa table amada phamduna leiribani. Mahakna haiki wahai sing adu chumbadagi Jonathan na Sore bu future dagi lakpani haibichi thajari. Sore na Jonathan da mahakna Jonathan gi punsi asibu yama nungaiba punsi ama ohengani haibisi nahakna hojikti thajarabra hangli. Jonathan na su thajare hairi. Sore na adu oiba taragati aina haiba khudimak
matam khudimakta yagadobani haiduna Jonathan bu wasakhalami Jonathan na haifam khangdabaga loinena Sorena haiba khudimak loina yani haiduna wasakhirami adudagi Sorena Jonathan gi churup khudimak loina segadura langthoklami aduga leramba ju khudimaksu loina haidokhirami Jonathan su Soreda wasakhrabani na mahanga tawriba thabak khudimak kari amata hairamdi Jonathan na tumduna leringai su Sorena khongup lonna tungsinduna walking selu se haina su hauri Jonathan na mamangda nisha khara sizinarambana maram oiduna yama sangna chenma ngamlamde adubu Sorena mahakpu namduna selhalami haujikti Jonathan na Sorebu puaduna satlami Jonathan na Soreda hangli kari maramgi damak aine nangse future da luhonglamli banu Sorena nahangna aibu tapma tapna nungsiba poklakani aduga aiga loinabadagi wabase helakani hairi masi Sorena mongonda lakna boy karioi haibani masi khangbadagi Jonathan na sunuklami Jonathan na Ladakh ta kablakhiba photo sing adu haujik exhibition tawri yamlaba miyam amana mahaki photo sing asu pena yengnari David na su exhibition asi mai pakpagi damak yamna pelami maram asina Spain da su Jonathan gi damak exhibition ama silagani hairi aduna atopa sigamba photo phajaba lairagadi mangonda pirakloi yama thuna exhibition asi sinaba tawrase hairi Jonathan na ngasai mahakna arctic ta chatlaba matamda kablakpa photo sing lai hairi wafam asi tabada David na khitang pamba wapagi mong amada wa hairaklami adubu Carlona mayamdagi hena yamna phajaba climate change ki matangna kapa photo ni hairammi masidagi David na adu oba taragadi exhibition tawtrikanda mahakna hana yengi hairi Sorena upu amada pochai khara hapchinba matamda envelope ama leiba theinarami masi ubada mahakna Jonathan da Elsa da pinaba sithira haiduna hangli Jonathan na chithi sing adubu hangdokano hairi aduga mangonda piraklosu hairi adubu Sorena yaramdi masidagi makhoi ani ngai hak munarami chithi sing adu Jonathan na namduna mullammi haujik Jonathan na exhibition da puthoknabagi damak arctic ta kablakhiba photo sing adubu mathang manau naina puthoktuna Soreda yengalli mahakna hairi Madrid ta pangthokkadirba mahaki exhibition program asibu mai pakadoribra masegi thamoida karigamba ma watpugum tawi hairi mahakna asigumbu wafam asi Soreda hanglibagi maramdi Sore asi future dagi lakpagi damaktani maram asina mahaki exhibition adubu mai pakatrana hanglibani Sorena mahaki exhibition adu mai pakadabu male hairi photo sing asi Jonathan na mathang yenglaba matungda haujikti mahakna wale haiduna khanjariba posak adu khangle hairi masidagi mahakna Sorebu puduna mafam amada laklammi adugadi mahakna Sorebu puduna lakli mafam masidi yamna phajaraba pat ama oiduna leramli Jonathan na ngasai photo ama wale haigibatu numidang wairamgi photo asibuni maram asina mahakna numidang wairamgi saktam asibu photo kaptuna leiri matam asida Sorena mahakpu karigamba khara chanaba haiduna hanjin karotlami mahakna lakmandabadagi Sorena camera mamangda lepsilaktuna karigamba khara charuse laklo hairi masidagi Jonathan na yamna phajaba photo mawong ama uraklami maram asina Sorebu nung mathak aduda lepnaba hairi aduga mahaki photo su kapli haujik numidang matam yauri Jonathan na ngasai numidang wairamda kapkhiba photo adubu David na pamgudra pamoidra haiduna samamna aduna Soreda hangli Sorena adugi matangda adum khallaga lairano mahakpu tumlo haiduna su mamit khumjillammi makhoida nongalzuna halakpa matamda su Jonathan di ngarangi wakhana aduda samamna aduna adum lairi mahakna ahing tumusu jaramdi masidagi Sorena tumduna lairingaida mahakna lona thamba surup khara puduna thoroklammi mahakna surup asi lona thakduna lairingaida Sore laktuna surup adubu hondokhinaba hairi Jonathan na surup na thaglakli basi ngasiga tharaga numit nini surabani aduna ngasidi Sorena laktuna surup adubu hondokho hairibani Jonathan na handak thagli basina aroibani hairi aduga hanna toramba thabak ama khangtok haibasi awaba amani hairi aduga matamsu changani hairi masidagi Sorena sagolaktuna nangna surup thakpase ngasina lore haibasi aina adum jarubadagi tokputi lairatana haina tanaba phawo yaraktaba makai surup thakpase adum hengalakhi hairi mayamda wafam amatang haijaramge Sore hariba nupi asidi mamangda su time tabren tawduna Jonathan bo sigumba nisa sizinaba thingnabagi tabak hanjin lakrabani adubu Jonathan na nisa sizinabagi tabak asi lepkhidi maram asina Sorena amukka haurase hairi haribu wafam asi karinu haibasi haujik phawbagi onde khoina gyan taba ngamdri haujik Sorena yamna ngakpa wafam ama hairakli Jonathan na sing asidagi sahi nipan gi matungda nisa yamna sizinabana maram oiduna heart attack tawduna soidana siragani hairi maram asina haujikti ekhona gyan taba wafam ama lairi Jonathan ase sukso shodana sahi nipan gi matungda nisa yamna sizinabana maram oiduna siragadabani mahana sahi ngana sigi wasibu kannabagi damak Sorena time travel tawduna mahak manakta lakpa oiramli haujik asumna haibaga Soregi natondagi I taraklami aduga mahaki bihunsu kana songlaklammi adudagi mahak laimaida taaduna tapma sigirami haujik mayamda gyan tanaba wafam amatang haijaramgi haukraba matamda thokhraba thodok khudimak kanagum amatana semdokpa yaroi thokhraba thodok adudi adum thoklagadabani aduna future dagi lakpa miyoi amana tungda suksoi sodana thoklagadaba thodok amabu semdok lurabadi mahakna lereba timeline aduda mahak khudakta sigani
masi Sorena khangba wafam amani aduna mahakna Jonathan asi chahi 9 gi matungda sirani harurabadi Jonathan sidanabagi damak honagi basu jai asigumba tungda orakadaba thaudo amabu semdoklubagi damak Sorena mafam asida khudakta siribani mahaki khonjen nai khoida hairi karigumba mahaki punsi asina sahi 10,000 punsirabadi mahakna Jonathan ba adum nungsiduna laigani hairi asumna haibaga hojik mahakna ngasai Jonathan ga ihan hanna thengnagiba phamung aduda mumikap thoraklami Jonathan na Sorena tawgono haiba thabak khodimak tawroi haiduna ngasai wasak khrabani adubu mahakna wasak adu thugaibagi damak Sorena penduduna kaplammi ngasai mamangda thokhraba thawdok aduga sap manana Jonathan na hagolaktuna yamna ngakna Sorebu kanano hangli aduga Carlo da su call tawduna asigumba phagi si tawgono hairi Sorena mamangda hanjin time travel tawduna Jonathan ga adum thengnagrabani maram asinani Jonathan na kari tarokani kari thokani haibasi loina khanglibasi adubu Jonathan gi oinari Sorena time travel tawduna lakpa khuding mangondi han hanbo oina Sorega thengnabo oina tholibani Sorena matau karamna time travel tarokpa ngamlibano haibasi hojik phawbagi oina diu thokti masi film masiki makha tarapda sodana khangminasi ngasai mamangda thokhraba thodok khudimak sap manana thoklammi Jonathan na miyoi amaga thengainarami Elsa ga su unarami aduga Elsa na mangonda isingjo hajilami masigi matungna Jonathan na Sorebu mayumda su changhalamdi ngasai mamangda tawgiba dugumna Jonathan gi maramda Sorena sapsana loina haiduna maku future dagi lakhibani haibase proof tawkiba David na pama photo sing puthoktuna mahaki exhibition mai pa halami Sorena haiba thabak khodimak yanaba promise su tawhalami aduga surup juna singmusu loina manghalami handaki timeline asidadi ngasai Jonathan na ahingda lonna hawatuna thakkiba surup adubu Sorena hana lawthoktuna manghalami adu oiba targasu handakna Jonathan na ju jamna ngauduna lambi gi matai amada taaduna lerami adudagi Sorena sauduna Jonathan na hana sibagi wasi hairubadagi mahak mafam asida amuka sigirami mahakna sigibaga Jonathan gi phabung asida mikap amuka thoraklami handakasu mahakna Jonathan bu semdokna bu honai adubu Jonathan na ama natraga ama tawduna nisa sijana baleblamdi amukna atopa mafam amada surup lona thaktuna lerambasu yawi amukna yu tap taba makai thaktuna gyan mangduna taaduna lerambasu yaw asumna Sorena hanjin Jonathan bu semdoknabagi damak time travel tawduna laklabani mahakna time travel tawrokpa khudingi mamangda thokhraba thodok khudibak loina khanglibani aduna Jonathan na tawribasi ubada mahakki thamoi asidi machet kaya thona kairabani maram asina handakki timeline asidadi Jonathan na surup lona thaktuna lairingaida mahakna laktuna hairi aina tawgono hairiba thabak asi nahakna tokpa ngamdrabadi phare adum tawru handakti Sorena amuk hanna mahakki manakta laklaroi hairi maram asina Jonathan bu mahakki masegi luhongmu matamda Soregi manakta lakhanu hairi masigi maramdi Sore amasung Jonathan asi hojik lairiba timeline asida mahakki mase luhongbada soidana thengnagaduribani matam aduda Jonathan na Sorebu pungiduna mabani nungsinakibani maram asina Sorena hairi aigi nakta laktuna nangna nungsibagi parado tambiramganu nangna nungsibagi parado engon tambiramlaga nangdi sahi khara leiraga sodana siragani aduga mahakti naitom oina lehoba ngamloi hairi hawjikti Sorena khangba wafam ama lairi mahakna khallubana hawkhraba matamda sattuna Jonathan gi hainabi asibu hongdokpa ngamgani khallubani adubu masi asoba oiramle mahakna Jonathan bu semdokpa ngamlore haibasi khanglami asumna hairambaga hawjik mahak mafam asida amukachu sigirami aduga Jonathan gi phamungda mikap thoraklami handakti mahakna Jonathan gi manaktagi lapna leirage haiduna khallami aduna Jonathan hagolaktringaida mahak chatkirami mahakna lambida naitom oina salingaida Jonathan mabani na sanagiba wari su ningsinglaklammi Sori asi Indonesia masani adubu Croatia maron phajana ngangba ngammi masibu matau karamna hairibano haiduna Jonathan na hangli Sorena hairi mahakna Croatia maron asi saurakna sahi samaram tamduna lakli aduna hairibani hairi wahai asi tabada Jonathan na ngaklammi mayamda gyan tana wafam matang haijaramgi Sorena saurakna time travel tawduna Jonathan gi manata laklibasi sahi samaram helabani matam asida mahakna Croatia maron su phajana tambadagi Croatia maron asibu hairibani mahakna dum lakpada Jonathan ga Elsa ga wari sanaduna laibu uri handakti mahakna Jonathan gi manakta sangdri mafam adudagi thadoktuna naitom oina jaga amada phamduna mahakna sahi 10,000 punsirabadi Jonathan bu adum nungsiduna laigani haiba wafam adu munna khallammi handakti Jonathan gi manaktagi lapna lairage haina khanduna tonga dukan singda thabak tawba yawnabagi damak thabak thiba laklammi Sori asi hana fashion designer ki thabak su tawrami maram asina dukan phambi nupi amana mahakpu Zagreb haibadi Croatia gi capital da luhongbagi dress tuba dukan amada thabak tawnabagi dabak puduna satlammi dukan adu hana leramba customer nupi amana mahaki masa nupina luhongbada set kadoba dress asi yamna phajadre mawong tadre aduna Soreda yengna bahairami Sorena nupi asigi asoiba loina haiduna mahakna dress asi amuk semdok pirake hairi mahakna tawriba thabak khodimak dukan mapu ori
ꯄꯥꯔꯤꯕ ꯃꯥꯔꯀꯣ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅꯁꯨ ꯂꯣꯏꯅ ꯎꯔꯤꯕꯅꯤ꯫ ꯃꯁꯤꯗꯒꯤ ꯁꯣꯔꯦꯕꯨ ꯃꯍꯥꯛꯀꯤ ꯗꯨꯀꯥꯟ ꯑꯁꯤꯗ ꯊꯕꯛ ꯇꯧꯍꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯣꯔꯦꯅ ꯍꯧꯖꯤꯛ ꯗꯨꯀꯥꯟ ꯑꯁꯤꯗ ꯊꯕꯛ ꯇꯧꯕ ꯌꯥꯎꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯅ ꯖꯣꯅꯥꯊꯟꯒꯤ ꯃꯅꯥꯛꯇꯒꯤ ꯌꯥꯝꯅ ꯂꯥꯞꯅ ꯅꯥꯏꯇꯣꯝ ꯑꯣꯏꯅ ꯂꯩꯔꯕꯅꯤ꯫ ꯑꯁꯨꯝꯅ ꯊꯥ ꯀꯌꯥ ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯅꯣꯡꯃꯗꯤ ꯈꯪꯍꯧꯗꯅ ꯃꯍꯥꯛꯀꯤ ꯗꯨꯀꯥꯟ ꯑꯁꯤꯗ ꯑꯦꯜꯁꯥ ꯑꯃꯁꯨꯡ ꯖꯣꯅꯥꯊꯟ ꯂꯨꯍꯣꯡꯅꯕꯒꯤꯗꯃꯛ ꯗ꯭ꯔꯦꯁ ꯇꯨꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯥꯔꯀꯣꯅ ꯁꯣꯔꯦꯗ ꯖꯣꯅꯥꯊꯟꯒꯤ ꯗ꯭ꯔꯦꯁ ꯇꯨꯅꯕꯒꯤꯗꯃꯛ ꯅꯥꯞ ꯑꯣꯟꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯁꯣꯔꯦꯅꯗꯤ ꯖꯣꯅꯥꯊꯟꯕꯨ ꯃꯍꯥꯛꯀꯤ ꯐ꯭ꯌꯨꯆꯔꯗ ꯑꯣꯏꯔꯛꯀꯗꯕ ꯃꯄꯨꯔꯣꯏꯕꯅꯤ ꯍꯥꯏꯕꯁꯤ ꯈꯪꯂꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯖꯣꯅꯥꯊꯟꯕꯨ ꯅꯥꯞ ꯑꯣꯜꯂꯤꯉꯩꯗꯁꯨ ꯂꯣꯟꯅ ꯂꯣꯟꯅ ꯖꯣꯅꯥꯊꯟꯗ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯕ ꯉꯝꯂꯛꯇꯗꯨꯅ ꯋꯥꯁꯔꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯉꯣꯟꯗ ꯃꯥꯔꯀꯣꯅ ꯍꯥꯏꯈꯤꯕ ꯋꯥꯍꯩꯁꯤꯡ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ꯫ ꯁꯣꯔꯦ ꯑꯁꯤ ꯉꯁꯥꯏ ꯑꯍꯥꯟꯕ ꯃꯥꯔꯀꯣꯅ ꯎꯕ ꯃꯇꯝꯗ ꯊꯃꯣꯏ ꯀꯥꯏꯕ ꯃꯤꯁꯛ ꯑꯃ ꯃꯥꯜꯂꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯅ ꯁꯣꯔꯦꯗ ꯍꯧꯈ꯭ꯔꯕ ꯃꯇꯝꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯈꯨꯗꯤꯡꯃꯛ ꯑꯋꯥꯕ ꯆꯩꯅꯥꯈꯣꯟꯁꯤꯡ ꯑꯃꯁꯨꯡ ꯑꯁꯤꯕ ꯍꯥꯏꯕꯁꯤ ꯁꯦꯝꯗꯣꯛꯄ ꯌꯥꯗ꯭ꯔꯕ ꯄꯣꯠꯁꯛ ꯑꯍꯨꯝꯅꯤ ꯍꯥꯏꯔꯤ꯫ ꯃꯔꯝ ꯑꯁꯤꯅ ꯑꯁꯤꯒꯨꯝꯕ ꯃꯇꯥꯡ ꯑꯁꯤꯗ ꯁꯣꯔꯦꯅ ꯈꯜꯂꯒ ꯂꯩꯕꯒꯤ ꯃꯍꯨꯠꯇ ꯃꯍꯥꯛꯀꯤ ꯊꯕꯛ ꯑꯁꯤꯗ ꯐꯖꯅ ꯃꯥꯏ ꯑꯣꯟꯁꯤꯜꯂꯨ ꯍꯥꯏꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯋꯥꯁꯔꯨꯝꯗꯒꯤ ꯊꯣꯔꯛꯄ ꯃꯇꯝꯗ ꯑꯦꯜꯁꯥ ꯑꯃꯁꯨꯡ ꯖꯣꯅꯥꯊꯟ ꯈꯠꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯖꯣꯅꯥꯊꯟ ꯑꯃꯁꯨꯡ ꯑꯦꯜꯁꯥ ꯃꯕꯥꯅꯤꯒꯤ ꯃꯔꯛꯇ ꯑꯄꯥꯝꯕ ꯈꯦꯠꯅꯕꯒꯤꯅꯤ꯫ ꯑꯗꯨꯒ ꯉꯁꯤꯗꯤ ꯑꯦꯜꯁꯥꯅ ꯋꯥꯐꯝ ꯑꯃꯁꯨ ꯍꯥꯏꯔꯛꯂꯤ꯫ ꯖꯣꯅꯥꯊꯟꯒꯤ ꯃꯄꯥ ꯑꯁꯤ ꯍꯧꯖꯤꯛꯃꯛ ꯖꯥꯒ꯭ꯔꯦꯕꯇ ꯂꯩꯔꯕꯅꯤ꯫ ꯃꯍꯥꯛꯅ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯋꯥꯔꯤ ꯁꯥꯅꯕ ꯉꯝꯗꯦ꯫ ꯃꯁꯤꯒꯤ ꯃꯆꯥꯛ ꯑꯁꯤꯅ ꯃꯍꯥꯛꯄꯨ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯋꯥꯍꯟꯗꯨꯅ ꯅꯤꯁꯥ ꯁꯤꯖꯤꯟꯅꯗꯨꯅ ꯂꯩꯕ ꯑꯣꯏꯔꯝꯂꯤ꯫ ꯑꯗꯨꯒ ꯃꯄꯥꯗ ꯊꯥꯅꯕꯒꯤꯗꯃꯛ ꯆꯤꯊꯤꯁꯤꯡꯗꯤ ꯑꯦꯜꯁꯥꯗ ꯑꯗꯨꯝ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯅ ꯑꯦꯜꯁꯥꯅ ꯍꯥꯏꯔꯤ, ꯅꯪꯅ ꯅꯪꯒꯤ ꯅꯄꯥꯗ ꯁꯥꯎꯔꯒ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯑꯩꯉꯣꯟꯗ ꯇꯥꯏꯅꯗꯨꯅ ꯂꯩꯔꯤ꯫ ꯃꯔꯝ ꯑꯁꯤꯅ ꯍꯧꯖꯤꯛꯇꯤ ꯑꯦꯜꯁꯥꯅ ꯑꯁꯤꯒꯨꯝꯕ ꯖꯣꯅꯥꯊꯟꯒꯤ ꯃꯇꯧꯁꯤ ꯈꯥꯡꯗꯨꯅ ꯂꯩꯕ ꯉꯝꯃꯛꯇ꯭ꯔꯤ꯫ ꯃꯔꯝ ꯑꯁꯤꯅ ꯑꯦꯜꯁꯥꯅ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯤ ꯌꯥꯗ꯭ꯔꯕꯗꯤ ꯀꯥꯏꯅꯗꯕ ꯍꯥꯏꯕꯁꯤ ꯅꯪꯒꯤ ꯈꯨꯠꯇ ꯂꯩꯔꯦ ꯍꯥꯏꯔꯝꯃꯒ ꯆꯠꯈ꯭ꯔꯦ꯫ ꯖꯣꯅꯥꯊꯟꯁꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯁꯣꯔꯦꯅ ꯃꯥꯔꯀꯣꯗ ꯍꯪꯂꯤ, ꯑꯩꯈꯣꯏꯅ ꯍꯧꯈꯤꯕ ꯃꯇꯝꯗ ꯑꯋꯥꯕ ꯑꯃꯁꯨꯡ ꯑꯁꯤꯕ ꯍꯥꯏꯕꯁꯤ ꯁꯦꯝꯗꯣꯛꯄ ꯑꯃꯨꯛ ꯍꯟꯅ ꯌꯥꯔꯔꯣꯏ꯫ ꯑꯗꯨꯕꯨ ꯑꯋꯥꯕ ꯇꯥꯔꯕ ꯃꯤꯑꯣꯏ ꯑꯗꯨꯗꯤ ꯃꯇꯣꯝꯇ ꯍꯣꯡꯗꯣꯛꯆꯕꯗꯤ ꯉꯝꯒꯗ꯭ꯔꯥ ꯍꯪꯂꯤ꯫ ꯃꯥꯔꯀꯣꯅ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯃꯃꯥꯡꯗ ꯍꯥꯟꯅ ꯊꯣꯛꯈ꯭ꯔꯕ ꯑꯋꯥꯕ ꯆꯩꯅꯥ ꯀꯌꯥ ꯑꯃꯅ ꯑꯗꯨꯝ ꯋꯥꯍꯟꯗꯨꯅ ꯂꯩꯕ ꯌꯥꯎꯏ꯫ ꯑꯗꯨꯕꯨ ꯃꯗꯨ ꯄꯨꯝꯅꯃꯛ ꯃꯁꯥ ꯃꯇꯣꯝꯇꯅ ꯀꯥꯎꯊꯣꯛꯆꯗꯨꯅ ꯄꯨꯟꯁꯤ ꯃꯔꯦꯟ ꯑꯗꯨꯕꯨ ꯍꯣꯡꯗꯣꯛꯄ ꯌꯥꯒꯅꯤ ꯍꯥꯏꯔꯤ꯫ ꯍꯧꯖꯤꯛꯇꯤ ꯁꯣꯔꯦꯅ ꯈꯪꯕ ꯋꯥꯐꯝ ꯑꯃ ꯂꯩꯔꯤ꯫ ꯅꯍꯥꯟꯗꯒꯤ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯑꯁꯤꯗꯤ ꯖꯣꯅꯥꯊꯟꯅ ꯅꯤꯁꯥ ꯁꯤꯖꯤꯟꯅꯔꯤꯕꯒꯤ ꯃꯔꯝ ꯑꯁꯤ ꯈꯪꯗꯨꯅ ꯅꯝꯗꯨꯅ ꯃꯍꯥꯛꯄꯨ ꯅꯤꯁꯥ ꯁꯤꯖꯤꯟꯅꯕ ꯂꯦꯞꯅꯕ ꯊꯕꯛ ꯇꯧꯕꯅꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯕꯗꯤ ꯖꯣꯅꯥꯊꯟꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯍꯣꯡꯗꯣꯛꯄ ꯉꯝꯂꯣꯏ꯫ ꯃꯔꯝ ꯑꯁꯤꯅ ꯍꯟꯗꯛꯇꯤ ꯖꯣꯅꯥꯊꯟꯅ ꯅꯤꯁꯥ ꯁꯤꯖꯤꯟꯅꯕꯒꯤ ꯃꯔꯝ ꯑꯁꯤ ꯍꯥꯟꯅ ꯈꯪꯗꯣꯛꯇꯨꯅ ꯃꯍꯥꯛꯄꯨ ꯑꯍꯣꯡꯕ ꯄꯨꯔꯛꯂꯒꯦ ꯈꯟꯈ꯭ꯔꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯥꯔꯀꯣꯅ ꯃꯍꯥꯛꯄꯨ ꯃꯇꯦꯡ ꯄꯥꯡꯕꯤꯈꯤꯕ ꯃꯌꯥꯝ ꯑꯗꯨꯒꯤꯗꯃꯛ ꯊꯥꯒꯠꯂꯝꯂꯒ ꯃꯍꯥꯛ ꯇꯥꯏꯝ ꯇ꯭ꯔꯦꯚꯦꯜ ꯇꯧꯗꯨꯅ ꯑꯃꯨꯛꯀ ꯂꯥꯛꯂꯤ꯫ ꯉꯁꯥꯏ ꯃꯍꯥꯛꯅ ꯎꯄꯨ ꯃꯅꯨꯡꯗ ꯊꯦꯡꯅꯈꯤꯕ ꯖꯣꯅꯥꯊꯟꯅ ꯑꯦꯜꯁꯥꯗ ꯄꯤꯅꯕ ꯆꯤꯊꯤꯅꯤ ꯍꯥꯏꯅ ꯈꯟꯈꯤꯕ ꯑꯦꯟꯚꯦꯂꯞ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯒꯗꯤ ꯆꯤꯊꯤꯁꯤꯡ ꯑꯗꯨꯗꯤ ꯖꯣꯅꯥꯊꯟꯅ ꯃꯄꯥꯗ ꯄꯤꯅꯕꯒꯤꯗꯃꯛ ꯏꯗꯨꯅ ꯊꯝꯂꯝꯕ ꯄꯦꯟꯗ꯭ꯔꯕ ꯆꯤꯊꯤꯁꯤꯡ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯖꯣꯅꯥꯊꯟ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯄꯥ ꯑꯅꯤꯒꯤ ꯃꯔꯛꯇ ꯀꯔꯤ ꯊꯧꯗꯣꯛ ꯊꯣꯛꯈꯤꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯖꯣꯅꯥꯊꯟꯅ ꯅꯤꯁꯥ ꯌꯥꯝꯅ ꯁꯤꯖꯤꯟꯅꯔꯤꯕꯅꯣ ꯍꯥꯏꯕꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯈꯪꯗ꯭ꯔꯤ꯫ ꯃꯁꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯁꯣꯏꯗꯅ ꯈꯪꯃꯤꯟꯅꯁꯤ꯫ ꯍꯧꯖꯤꯛꯇꯤ ꯁꯣꯔꯦꯅ ꯆꯤꯊꯤꯁꯤꯡ ꯑꯁꯤ ꯌꯦꯡꯂꯨꯕꯗꯒꯤ ꯈꯪꯂꯦ ꯃꯗꯨꯗꯤ ꯖꯣꯅꯥꯊꯟꯅ ꯃꯄꯥꯗ ꯄꯦꯟꯗꯕ ꯈꯔ ꯂꯩꯕꯗꯒꯤ ꯃꯇꯝ ꯑꯌꯥꯝꯕꯗ ꯅꯤꯁꯥꯗ ꯇꯥꯏꯅꯗꯨꯅ ꯂꯩꯕ ꯑꯣꯏꯔꯝꯂꯤ꯫ ꯃꯃꯥꯡꯗ ꯁꯣꯔꯦꯅ ꯇꯥꯏꯝ ꯇ꯭ꯔꯦꯚꯦꯜ ꯇꯧꯗꯨꯅ ꯆꯠꯄ ꯃꯇꯝꯗ ꯃꯁꯤꯒꯤ ꯑꯦꯟꯚꯦꯂꯞ ꯑꯁꯤꯗꯤ ꯃꯍꯥꯛꯅ ꯑꯃꯨꯛꯇ ꯍꯥꯡꯗꯣꯛꯈꯤꯗ꯭ꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯆꯤꯊꯤꯁꯤꯡ ꯑꯁꯤꯕꯨ ꯃꯍꯥꯛꯅ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯃꯃꯥꯡꯗ ꯍꯥꯟꯅ ꯌꯦꯡꯍꯧꯗ꯭ꯔꯤꯕꯅꯣ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯖꯔꯝꯃꯤ꯫ ꯍꯧꯖꯤꯛ ꯖꯣꯅꯥꯊꯟ ꯃꯤꯀꯞ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯀꯥꯗ ꯅꯨꯄꯤ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕ ꯑꯁꯤꯗ ꯃꯍꯥꯛꯇꯤ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯣꯔꯦꯅ ꯃꯍꯥꯛꯄꯨ ꯄꯥꯈꯠꯇꯅꯕ ꯍꯥꯏꯔꯤ꯫ ꯑꯗꯨꯒ ꯃꯍꯥꯛ ꯑꯁꯤ ꯐ꯭ꯌꯨꯆꯔꯗꯒꯤ ꯂꯥꯛꯄ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅꯦꯅꯁꯨ ꯍꯥꯏꯔꯤ꯫ ꯀꯥꯔꯂꯣꯅ ꯃꯍꯥꯛꯄꯨ ꯊꯥꯔꯛꯄꯁꯨ ꯅꯠꯇꯦ ꯍꯥꯏꯔꯤ꯫ ꯑꯗꯨꯒ ꯃꯍꯥꯛ ꯐ꯭ꯌꯨꯆꯔꯗꯒꯤ ꯂꯥꯛꯄꯅꯤ ꯍꯥꯏꯕ ꯎꯠꯅꯕꯒꯤꯗꯃꯛ ꯖꯣꯅꯥꯊꯟꯅ ꯀꯅꯥ ꯑꯃꯠꯇꯗ ꯍꯥꯏꯗꯣꯛꯇꯕ ꯂꯗꯥꯛꯇ ꯀꯥꯞꯂꯨꯕ ꯐꯣꯇꯣ ꯑꯗꯨꯁꯨ ꯁꯣꯔꯦꯅ ꯍꯥꯏꯔꯤ꯫ ꯁꯣꯔꯦꯅ ꯅꯪꯒꯤ ꯕꯕꯥꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯅꯪꯉꯣꯟꯗ ꯂꯩꯔꯤꯕ ꯑꯋꯥꯕ ꯃꯌꯥꯝꯗꯨ ꯀꯣꯛꯅꯕꯒꯤꯗꯃꯛ ꯃꯍꯥꯛꯀ ꯎꯅꯔꯨꯔꯁꯤ ꯍꯥꯏꯗꯨꯅ ꯖꯣꯅꯥꯊꯟꯕꯨ ꯊꯦꯝꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯖꯣꯅꯥꯊꯟꯅꯁꯨ ꯃꯍꯥꯛꯄꯨ ꯊꯥꯖꯕꯒꯤ ꯃꯑꯣꯡ ꯑꯃ ꯇꯧꯏ꯫ ꯑꯗꯨꯒꯗꯤ ꯃꯍꯥꯛꯅ ꯁꯣꯔꯦꯕꯨ ꯃꯄꯥꯟꯗ ꯑꯣꯏꯅ ꯏꯟꯊꯣꯔꯛꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯁꯣꯔꯦꯅ ꯅꯍꯥꯟꯗꯒꯤ ꯖꯣꯅꯥꯊꯟꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯁꯦꯝꯗꯣꯛꯀꯅꯤ ꯍꯥꯏꯕꯁꯤ ꯈꯪꯗꯗꯨꯅ ꯂꯩꯔꯛꯄꯗꯨ ꯈꯪꯂꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯗ ꯃꯍꯥꯛꯅ ꯑꯃꯨꯛꯀ ꯇꯥꯏꯝ ꯇ꯭ꯔꯦꯚꯦꯜ ꯇꯧꯔꯛꯇꯨꯅ ꯉꯥꯏꯉꯝꯗꯕꯒ ꯂꯣꯏꯅꯅ ꯖꯣꯅꯥꯊꯟꯕꯨ ꯍꯧꯗꯣꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯁꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯉꯣꯟꯗ ꯂꯩꯔꯤꯕ ꯑꯋꯥꯕ ꯈꯨꯗꯤꯡꯃꯛ ꯐꯣꯡꯗꯣꯛꯂꯨꯔꯁꯤ ꯍꯥꯏꯗꯨꯅ ꯖꯣꯅꯥꯊꯟꯕꯨ ꯑꯃꯨꯛꯀꯁꯨ ꯊꯦꯝꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯌꯥꯝꯅ ꯉꯛꯂꯤꯕꯗꯤ ꯍꯟꯗꯛꯇꯤ ꯖꯣꯅꯥꯊꯟꯅ ꯄꯨꯂꯤꯁ ꯑꯣꯏꯅ ꯀꯧꯗꯨꯅ ꯁꯣꯔꯦꯕꯨ ꯐꯥꯍꯜꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯁꯣꯔꯦꯅ ꯑꯃꯨꯛꯀꯁꯨ ꯇꯥꯏꯝ ꯇ꯭ꯔꯦꯚꯦꯜ ꯇꯧꯔꯛꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯁꯣꯔꯦꯅ ꯈꯪꯂꯦ ꯃꯃꯥꯡꯗ ꯇꯧꯈꯤꯕ ꯑꯗꯨꯒꯨꯝꯅ ꯖꯣꯅꯥꯊꯟꯅ ꯃꯉꯣꯟꯗ ꯍꯥꯟꯅ ꯊꯥꯖꯕ ꯊꯝꯍꯜꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯃꯄꯥꯒꯤ ꯋꯥꯔꯤ ꯑꯁꯤ ꯍꯧꯗꯣꯛꯂꯒꯦ ꯍꯥꯏꯗꯨꯅ ꯆꯞ ꯌꯨꯡꯅ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯅ ꯍꯟꯗꯛꯇꯤ ꯃꯃꯥꯡꯗ ꯇꯧꯈꯤꯕ ꯑꯗꯨꯒꯨꯝꯅ ꯃꯍꯥꯛꯅ ꯆꯞ ꯃꯥꯟꯅꯅ ꯇꯧꯔꯝꯃꯤ꯫ ꯑꯦꯜꯁꯥꯒ ꯎꯅꯕ ꯆꯠꯄꯗꯁꯨ ꯃꯍꯥꯛꯅ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯆꯠꯂꯤ꯫ ꯏꯁꯤꯡ ꯍꯩꯖꯤꯜꯂꯛꯄꯗ ꯇꯦꯕꯜ ꯃꯤꯅꯨꯅ ꯉꯥꯛꯊꯣꯛꯂꯝꯃꯤ꯫ ꯁꯣꯔꯦꯅ ꯖꯣꯅꯥꯊꯟꯒꯤ ꯑꯦꯛꯖꯤꯕꯤꯁꯟ ꯃꯥꯏ ꯄꯥꯛꯍꯜꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯍꯥꯏꯕ ꯊꯕꯛꯇꯃꯛ ꯇꯧꯅꯕ ꯄ꯭ꯔꯣꯃꯤꯁ ꯇꯧꯍꯟꯕ, ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯐꯣꯇꯣ ꯀꯥꯞꯈꯤꯕꯅꯆꯤꯡꯕ ꯂꯣꯏꯅꯃꯛ ꯇꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯃꯥꯡꯗ ꯊꯣꯛꯈ꯭ꯔꯕ ꯑꯗꯨꯒꯨꯝꯅ ꯖꯣꯅꯥꯊꯟꯅ ꯍꯟꯗꯛꯁꯨ ꯆꯨꯔꯨꯞ ꯂꯣꯟꯅ ꯊꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯣꯔꯦꯅ ꯂꯥꯛꯇꯨꯅ ꯉꯁꯤꯗꯤ ꯆꯨꯔꯨꯞ ꯊꯛꯄ ꯇꯣꯛꯅꯕꯒꯤ ꯋꯥ ꯍꯥꯏꯕꯒꯤ ꯃꯍꯨꯠꯇ ꯍꯌꯦꯡꯗꯤ ꯖꯥꯒ꯭ꯔꯦꯕꯇ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯃꯉꯣꯟꯗ ꯂꯩꯔꯤꯕ ꯄꯦꯟꯗꯕ ꯈꯨꯗꯤꯡꯃꯛ ꯀꯣꯛꯅꯕꯒꯤꯗꯃꯛꯇ ꯋꯥꯔꯤ ꯁꯥꯅꯔꯨꯁꯤ ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯖꯣꯅꯥꯊꯟꯅꯗꯤ ꯋꯥꯐꯝ ꯑꯗꯨꯕꯨ ꯌꯥꯔꯝꯗꯦ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅ ꯈꯪꯕ ꯋꯥꯐꯝ ꯑꯃꯁꯨ ꯂꯩꯔꯤ꯫
Jonathan asi Indonesia dagini adubu mahakna matam kuina Croatia da lairibasidi mahaki mapa unaba lakpa oiduna leramli adubu mahakna mapabu unaba ngamdabadagi awa machak khudibak koknabagi damak nisada tainaba oiduna leramli aduga mahakna khonje niktuna haidi mahaki mapana makhoi khudimak pu hundoklamlaga atopa nupi ama luhongduna Croatia da chatkibani matam aduda Jonathan gi sahi mari subada ngairi mahaki masena sahi taru aduna miyoiba kanana mahakna tawriba thabuk adubu ngakpiba ngamdoribanu karamba mapana mahakna hek poksaba masa amasung mahaki nupi bu hundoklamlaga mahaki nungaina bagi damak atopa nupi ama amuk lauduna laiba ngamgadoribanu haiduna soreda hairamlaga chatkirami Jonathan na hairamliba wahi sing adu taraga sorena nangsu nangi babagumna nangna pamjaba thabak damak tawduna aibu hundoklamlaga soidana sigidoribani hairi maram asina nang amasung nahaki baba sab manai hairi asumna hairubaga mahak amukka sigirami handakti mahakna hakolpa matamda Carloga unaduna Elsa amasung Jonathan anigi marakta lainariba mari asigi matangda hanglammi Carlo na hairi Elsa na Jonathan bu matam khudimakta mahaki mapaga unanaba hairami aduga Jonathan bu photo kapagi thabak asidagi tokna pasu hairami adubu Jonathan na yaramdi Elsa na Jonathan bu tatsenga nungsirabadi mahaki punsibu semdokpiba yaribani soresu mahak asi future dagi lakpa Jonathan gi nupini haiduna Carlo da masak takrabani aduna Carlo na Jonathan gi maramda khwadagi hena khangliba misak ase nangni aduna nang khaktana mahaki punsi asibu hongdokpa ngamgani hairi aduga mahakna sorena sizinariba time machine adu matam khara waige hairami masidagi sorena noktuna aidi time machine amata sizinade hairaga sakhirami tasengna makisu sori asi kari karma thawong sizinaduna hanjin time travel tawba ngamlibana haibasi ngaihaki matungda punna khangminarasi aduga sin asi change tawduna ngasai mahakna Jonathan ga walking selaba matungda punduna laikhibagi sin aduda laklammi Jonathan na wakhan nungaina leiringai matam asida mahakna Jonathan gi thamoibu themjillammi sorena hairi nangonda aina namduna thabak tahonbagi damak ai soigri hairiba wafam asi zu thakpa amasung surup thakpa lephanba amasung namduna walking selhanba sini aina nangbu nungaiba punsi maren amada laihanma ngamdri sidi nang natomtana semdok sagadaba oiramli mamangda nang na ingonda atukki matik sauba ama yauki masigi maramdi aina nangonda namduna nangi papa unaruse haibagini adugi damaktasu ai soigre hairi Jonathan asi mamangdadi mapagi wari hek sabu khudingi yamna saubani adubu handakti sauroktri sorena hairi nangna saubadu ubada nangi thamoida kayam wana leiri haibisi aina khangi nangi papana nakhoi mayamgi mahutta atopa kanagumba amaga oina leiminakhri maramasina nangna mahakbu ngakpiba ngamlore khanduna sahi kayama nasabu wahanjaduna adum leiri adubu nangna mahaki manakta amuktang sattuna wari sanarabadi nangi thamoida leiriba awaba kudimak loina kokkani hairi maramasina mahakna hek mapagi manakta chatluse haiba matamda sorena su jai haiduna Jonathan gi thamoibu themjillami Haujikti Jonathan su sorena haiba yaraduna mapaga unabagi damak Jagrebda chatlammi Jonathan na makhoi ani luhonglaba matungi punsi karam tawbagi hangli sorena hairi makhoi ani luhonglaba matungda toina khatnarami khatnaba lorba matungda aina kari maramgi damak nanga luhongluribanu haiduna khanmusu yawi adubu ibani na phanyam khatnarabasu khatnaba lorba matungda amana amabu themjinaduna kanana chumlibano kanana lalibano haibasi amatta thidana muk nungaina laiminai hairi aduga aina nanga luhonglubagi pendaba kayama yarku matamdasu tapna aigi thamoi sida karigumba amade adum phaujai madudi aina karigumba samarak sigiduna samarak hingalaklabadi nangbuda aina adum nungsiduna laigani haibase adum phawi hairi tasengna makidi wahi asi Jonathan na haikraba wahi amani masi sorena khanglabadina mahak namuk Jonathan da hairibani aduga movie asi gi ahobada nupi amana haikiba wahi numidang waram ge sakpham asina adukki matik phajaribasi karigumba matamda mahak na ngangleinaba masu oduna yamna phajai aduga karigumba matam amadana amuba masu su oi adubu numidang waram gi matam masina oiningba sakpham oirabasu atiyana di mahak po adum loina Sali hariba wahi asisu Jonathan na haigraba matungda sorena hairakba wahi oiramli asumna makoina wari sa saduna lakpana hojik Jagreb yauraklabani makoina lambida jolamba lai kharasu laire adugo isai saktun lairamba nipa amagi manakta su ngai hak isai yengduna lairammi makoina electric na run tawba train macha manba gari asi tongduna laklammi asum lakpana hojikti mahaki mapagi mayum yauri Jonathan na thong thilami aduga imungdagi miyoi thorokpa ngaiduna lairammi aduga di atiya mathak asida angakpa mawongda angangba masugi aurora borealis asi thoroklami asumna tawbaga soregi natondagi isu taraklami aduga mahak laimaida tagirami mahakna sigadawa khachit ngaraba matam asida somdana Jonathan gi mapa asisu thong hangdoraklabani adubu Jonathan gi mapa asi uba phangdana mahak mafam asida sigirami mahakna mataw karamna matomta siribano haibasi khalmada ayeng bai khodi kok sathina ngaholabani asumna mamangda thokharba dugumna Jonathan gi phabungda mikap thoroklami mana karigumba mata haigib leiti aduga mataw karamna matomta siribano haibasi khalmada adukki matik ngaklami Jonathan su hagolaktuna mahak kanano hangli masidagi mahakna mamangda tawgiba dugumna Jonathan bu amukka themduna mapa gi manakta chatnaba hairami asumna sorena Jonathan bu amukka
themduna Zagrebta mapaga unanaba laklam mahaki thamoi asidadi mamangda sigabadu adumna sigadra khanduna mipaibana loirabani ngaklibadi mahusagi numidang tagadaba matam adudagi ngasigi numidangi matam asina nganno oiraklami makhoina passenger sing puduna satliba gari asida tongduna satlingaida nupi amana malemgi oina ahongba lakpagi paw tarami paw sida hairi sundarangi matangda nainaduna atiya mathaka lairiba scientist singna kablakpa photo asigi matungina yamlaba numittagi thadorokpa charge puraba tongan pasak kayama pithribi tamna paisilakli maram asina aikhoina North America ge leibak sing haibadi Croatia, Portugal, Spain amachung Asia ge leibak kharada aurora borealis asi uba phangnagani hairi haujik sorena mahakna tawriba thapak asi soire hairi mafam asida sorena mahak hairibasi kanano haiba khangdi asumna hairabaga mahak amukkasu mafam asida sigirami asumna tawbaga movie asigi ahum suba character oiriba main antagonist waktu haibadi matam time haibasi ulaglami sorena mahak hairamliba asidi matam kauba mahak asi oduna leramli mahakna kari maramgidamak soreba hojik leiriba timeline asidagi manghallibano haibasi hojik phawbagi ointi khangdri masi makha tatharakpada ngaihaki matungda punna khangminasi handaksu sorena mikap thoraklaba matungda Jonathan bu themduna mapagi manakta amukka puraklami handakti makhoina yonduna leiramba leisu leiramdri aduga isai sakpani pa asiga manakta chungaihak phawba leiramdi masigi maramdi sorena khara thuna Jonathan gi mapagi manakta yaunabani mahakna phana kana honarabasu Jonathan gi mapagi manak yaudingaida angangba machugi aurora borealis asi thoroktuna adum sigirami amukkasu mahakna mikap thoroktuna hanjin Jonathan gi thamoi bu themduna mapag unahna bohotni adubu matam kauba mahakna soreba dum hatoklami mahakna Jonathan bu hek mapaga unana bohotna ba matamda ama natraga ama tawtuna adum sikhiram haujikti sorena sukhang lemadudi matamna hek leiriba khudingda Jonathan gi punsibu mahakna kaidonungda semdokpa yararoi haujik mayamda gyan tana bo wafam amatang haijaramgi aina su mamang haijagrabaduni kanagumba mana future dagi laktuna mamangda thokraba thawdok amabu kaidonungda semdokpa yaro thoklagadoba thawdok adudi adum thoklagadobani sorena Jonathan asi soidana sahi kharagi matungda nisa yamna sijinabana maram oduna sirani haibasi khanglibani Jonathan nisa jamna sijinaribasi mapaga asauba laibadagi sinaribani haujikti sorena Jonathan bu themduna asauba haibasi manghallabani aduna Jonathan mahaki mapaga thengnagrabadi nisa su sijinararoi aduna mahak sahi nganna su siraroi maram asina sorena maram oduna Jonathan gi punsi asi semdoklabani maram asina matam kauba mahana soreba tungda orakadaba thabak khudibak semdoknaba honarubagi tabak hanjin timeline asidagi manghallibani mamangda mahakna Jonathan da mahakna tawo haiba thabak tamak tawgani haiduna wasak hankiba pungza aduda ulaklami ngasidi mahakna thawai nungaitana leirami hairiba matam asi mamangdadi nonganduna leiba matam amani adubu ngasidi numidange saktam oiram mamangdadi sorena Jonathan bu mahakna tawo haiba thabak tamak tawnaba wasak hankibani adubu ngasidi Jonathan da mahakpu punsi chupa ningsingduna leibiyu mahakpu kaubiganu haijuna oina wasak halami Jonathan asu mahakpu kauroi hairami masidagi sori asi timeline asidagi amukasu muthatuna Jonathan ni phamungda hagolaklami Jonathan na hagolaktuna sorebu kanano hangli sorena hairi aigi ming sore kaubi aduga mahakna kaptuna thamoi sokpaga loinana aihak ase matam khodimakta nangi nupi ojuna laigani hairami masidagi atiya asi khutakta change tawduna angangba machugi aurora borealis asisu amuka thorokli sorena Jonathan bu thamoi kaibaga loinana pena jangjarami Jonathan asu sorebu munna yengduna leirami masidagi soregi natondagi isu taraklami aduga mahak amukasu haujik leiriba timeline asidagi mangkhirami kari maramgidamak sorena wahai sing asi hairubadagi timeline asidagi mangkhrebano haibasi movie asigi lorapada haijaramgi mayamna movie asibu loiba phawbadang miyeng tabiyu haijari asum tawbaga sin asi change tawduna handakti Jonathan na ngasai arctic ta photo kapa satkiba sin adu ulaglami mahakna jahaz manungna tumlambadagi makeup thoroklami hana tawba adugumna mahakna mafam asida photo kapa loiduna mayamda halaklami handakti mamangda thokhraba thawdok sing aduga manadaba yamna ngakpa thawdok khara thoklami mahakna Elsa unaba satpa matamdasu sorena matung inaraklamdi aduga pochai puduna lakhiba miya aduga thengainaba adusu thengainaramdri haujik mahakna Elsa ga su wari sanarami Elsa na mamangda haigiba adugumna mahaki mapaga wari sanari mahaki restaurant ama sabirage haire aduna Jonathan so mahaka punduna Madrid ta chatuna thabak asi tawminarurase hairi masidagi sin asi change tawduna Carlo ga mahaka baramada thengnagiba matam aduda laklami hauji mahana laktuna hairi mahaka Elsa ga kainari mahaka Elsa ga punduna leiminaba jadawba mandre hairi Carlo na adudi aina su hanadagi khangi adubu kaidobo yaurabage nangna hujikta kaina ningbagi wakhanga pharoklibase haiduna hangli Jonathan na mahak su kari haigadorabno khangde hairi mahakna arctic ta tumlambadagi hagolko matam aduda kanagumba amana natraga karigumba pasak amana mangonda tawgadaba thabaksing loina harakpagum phawi hairi mataw asumna mahakna exhibition da puthoknaba photo su kapli mamangdari hairiba tanja asi sorega punduna photo asibu kapkhibani handakti sore yaroklamdi matomda photo asibu kaplam aduga mahaki diary da numidang waramge sakpham asina atukimitik phajarabse kariginu karigumba matamda mahakna ngangleinaba machu oduna yamna phajai aduga karigumba matam amadana amuba machu su oi adubu numidang waramgi matam asina oiningba sakpham oirabasu atiyaradi mahakpu adum loineduna satli haiba wahi asi tanja asida iba oiramli
Hawjik jamna ngaklibadi ngasidi mahakna Zagreb mapabu unaba laklammi. Mapana mahaki nupi atombigi angang asiga wari watai saduna haramna laibasi urami. Masidagi mapana ka manungda changlakpa matamdadi mahak leramdri aduga photo amada mapana sahi mari mahaka punduna matam khara loina berambagi dabak thagatsari hairami. Hawjikti Jonathan mapawasu ngakpirami aduga mangonda leramba asabu khudibaksu amata leramdri. Hawjikti mahakna zu amasung surupna singba nisasu amata sinaramdri aduga Indonesia da amuk chatlagadawbani. Mana hawjikti ayekta exercise su torami. Mafam asida mahaki mamaga mahaka thengnarami. Mamana hairi Indonesia da amuk halaklibasi kariginu. Jonathan mahaksu kari haiduno khangde hairi. David na ahanba pangthokiba exhibition adu sumai pakrabani. Aduna ani chuba exhibition gi damak mahakna kapkiba photo sing adu bukumna yengsilli. Mahakna photo asida munna yenglakpa matamda photo asida kanagumba ama leptuna laibagi saktam ama urami. Asumna hawjikti mahakna climate change ki matangda Arctic ta kablakhiba photo sing adu mai pakna exhibition tawrami. Mafam asida masakti uthoktaба nupi amasu exhibition asibu yengba laklammi. Mahakna photo maya marak asida chatpa matamda Jonathan asu urami. Mahakpu hek ubaga Jonathan gi mitfam asidi hongma tawgidri. Jonathan na mahaki manakta changlaktuna photo ama punna yengminari. Adugadi nupi asi hawjik Jonathan na lairiba timeline asida lairibi story adu oiduna leiramli. Mahakna photo asibu yenglaga Jonathan da hairi exhibition siga photo asiga chanaba khara wali. Aduga ngasigi exhibition tawriba asidi aying asa honglakpagi matangdani. Ekhoinadi matam khudimakta aying asa honglakpa paamdi. Adubu makhogi mamangda lairiba photo asinadi aying asa hongba paambagi mawong ama mali. Natragana phajanabani haiduna pangthamda thamchinba male haiduna Jonathan da hairammi. Sorena photo sing asibu Jonathan na kapane haiba khangdabadagi asumna hairibani. Adudagi Jonathan na light khudimak muthattuna mafam asida khutsemgi oiba aurora borealis ama thokalami. Aduga hairi aying asa honglakpa haibase Arctic ta leriba un adu khakta mahi langthorakpadu natti. Aduga mafam aduda leramba sa nga jiba panba singi thawai mangkhiba adu khaksu natti. Aying asa ga loineriba mahausagi oiba phajaraba saktam kaya ama mangkhiba adusu climate change torakpagi awaba man. Miyoi khudimak punsida akiba kaya ama laibadagi ahongba lakpa khakta natti. Makhoibu kanagumba miyoi amana yamna nungsibibadagi ahongba lakpani hairi. Masi mahakna Arctic ta aurora borealis asi uba matamda khankhiba wakhani hairi. Masibu mahakna mayamangda uhanningbadagi exhibition asi thawoina tawribani hairi. Hawjikti Sorena Jonathan asi photographer ni haiba khanglakpadagi mahakna haikiba wahai sing aduni kairaklami. Aduna mahakna haikiba wahai sing adugidamak soikhre hairami. Jonathan asu kaisu kaidi mahakna nungaitaba amata laite hairi. Adudagi mabani na saktakna duna makhut soknaruri. Masidagi makhoi anigi mamangda thokhraba amasung tungda oirakadaba thabak khudimak loina uraklammi. Soregi mamitta mahakna mamangda hanjin Jonathan gi manakta laktuna Jonathan gi punsi asi semdoknaba hotnakhiba mayam adusu loina ningsinglaklammi. Aduga mahaki mamitta Jonathan asi sahi kharagi matungda heart pain ojana sigibagi saktamsu uraklammi. Sorenadi Jonathan bu adukki matik nungsijaribani. Maram asina Jonathan gi diary asi hangdoktuna yengluba matamda Arctic hariba mafam asi sublagi matamna athingba amata pidaba mafam ni haiduna iduna leramba thengnarammi. Masidagi Sorena Jonathan kainabagi maichak kalunena Arctic hariba mafam asida laklammi. Mafam asida Jonathan na chatkhiba mafam khudimaktasu mahakna chatlammi. Angangba masuna tholiba aurora borealis asida yengduna mahakna kappa matamda takhiba pi asi movie asigi ahanba sinda Jonathan na aurora borealis asi yengduna leiringaida mathong maram khangdana ising marik khara tarakhiwada oiramli. Mafam asida mahakna Jonathan gi birthday su tawbiri aduga jahas manung asida tumthakhiba matamda Jonathan gi manakta hawgalaklammi. Mahakna Jonathan bu amuk hingduna leibasi ubada adukki matik haraurami. Aduga mahakna asumna hingduna leiramgani haibase thajaba ngamdi. Maramdi Jonathan gi aroiba mathau mangam pangthokhiba numit aduda sore mahamaksu yawi haiduna Jonathan da hairuri. Masidagi mahaki natondagi i taraktuna sikhirami. Asumna Jonathan gi mamitasu sorena hanjin mahakpu semdokpa laktuna semdokpa ngamkhidabadagi sigiba amasung sorena mahakpu matam khudimakta kawgidanaba hagiba adu ningsinglaklammi. Asumna hawjikti makhoi anina atopa timeline kaya amada nungsina loinagiba amasung Jonathan bu sorena adukki matik nungsi haibasi loina khanglakpadagi mabanina amana amabu setna konnaduna nungaina punbaga loinana phajaraba movie asi loisilli. Aroibada mayamda gyan tana wafam amutang haijaramgi. Sorena Jonathan bu adukki matik nungsijai. Mahakna sahi nganna sigibasina sorena naitom oina leibagi awaba koknabagi damak Arctic hariba mafam aduda lakhibani. Arctic hariba mafam asida matamga mari leinadaba mafam ama lei. Mafam asidagi ekhoina chatningwa mafam amada chatpa yagadoribani. Adubu chatturiba miyoi adudi matam kawba mahakna khangadabani. Sorena Jonathan bu adukki matik nungsijabasi ubada matam kawba mahakna soreda mission ama pirami.
Maram asida mahakna time travel tawduna lakpagi mission asi Jonathan gi tungda orakadaba punsi adu ahongba laknabagi damaktani. Masi mahakna di semdokpa ngamba nati. Jonathan na matomta semdok sakadabani. Sore gi mathaudi supnagi Jonathan gi thamoida matomta na mahaki punsi asibu semdok ningbagi apama pokhanba aduni. Maram asina movie asigi aroibada Jonathan na matomta mahaki punsi adu semdok sagrabani. Matam anduda Soresu mahaki mission asi mai pakpagi damak time travel tawrakhidabani. Mahakna time travel tawduna lakhidrabasu mahausada lengdana leiba posak amagumna Jonathan gi thamoida phaba thabak khudibak tawnabagi apama pokhanduna adum lei. Maram asina ni ngasai photo kapa matamda photo asida kanagumba miyoi amma mami sami oina leptuna leiba uribase. Masi Sorena mahausada oina leibagi khudam asumna mahakna aroibada Jonathan gi thamoida oina leiduna aphaba thabak khakta tawhanduna future da makhoi anina yamna nungaiba punsi maren amada leiminaba ngamkhirase. Wari asi liba matamda soikiba lankhiba yaurabasu mayamda ngakphiu haiba wahi thamjari. Ngasigi aigi explanation ase kamdawage haibado mayamna comment box ta thambiramu. Aduga wari asi nungairabadi mayama like amsung channel asibu subscribe tawusu kaubirangunu haijari.